Manipur Da Leiriba National Highway ki apunba kilometer ki manungda Kilometer Lishing ani chamatara nithoi Romdi houkhiba Chahi makha Asida Ministry ki Maintenance and Repair ki makha Semjinkhre hairi wafam ase Road Transport and Highways ki Union Minister Nitin Gadkari na ngase famkhiba Parliament mifamda pikhiba ayiba paukhumda phungdokhibane Union Minister Nitin Gadkari ke ayiba paukhum aduda yawba wafam singdi leibag asida leiriba National Highway sing Fagathanba amasung maintain tawraga thamba haibase lepanaidaba lepanaidana pangthokadaba thaurang amane leibag asigi National Highway sing ase Ministry amade Ministry gi makhada leiba agency singna matam gi yengsilaga lakli National Highway sing da chathok chasin tawbagi chang matung ina maintenance ki thabak thauramsu matam gi oina leptana pangthorakli Ministry of Road Transport and Highways ki Maintenance and Repair ki makhada Chahi gi oina senfam sing kaithokduna National Highway sing Semjinkhre bagi thabak chatharaga lakli masida Manipur gi manung da leiriba National Highway sing kumja Englishingani taramapan Englishingani kunda paraga houkhiba Chahi makha Asida punna Kilometer Lishing ani chama taranithoi Semjinkhre bagi thabak chathaki hairi ba apunba kilometer masing asigi manungda kumjai Englishingani taramapan Englishingani kun kilometer chambri kun kumjai Englishingani kun mathoida kilometer chahum marifu mathoi kumjai Englishingani kun mathoi Englishingani kun nithoida kilometer chambri humfu mathoi kumjai Englishingani kun nithoi Englishingani kun humdoida kilometer chambri kun thra amadi kumjai Englishingani kun humdoi Englishingani kun marida kilometer chambri kun Semjinkhre bagi thabak chathaki hairi Ministry के Maintenance and Repair के मखादा National Highway की लंबी Semjinkhre बगे असंगबा से नॉर्थ स्टेट सिंह की मनुंगदा मणिपुरना असम के मथंग लेरी हाइना यूनियन मिनिस्टर नितिन गडकरी के पाउखुम मसिना मखातारी